Ahan Badamaru Ebapau. Sangai Festival Manungda Bom Pokai Hangani Hybrid Thread Video Amagamari Lenena, Nupi Kader Ama Yauna KCP MFLG Active Kader Hum Pare. IDP Singbu Tathi Tawaina Tawibagi Mahuta Makoigi Resettlement Gidamakta Policy Program Pakat PU Haina Shiv Sena Manipur Pradesh ki President M Tombina Apil Tabakle. Amadi Chahi Asigi Oina Satellite Transmitter Hap Laga Thado Kiba Amar Falcon Ahum Namit Tarit Nigi Manungda Africa Yokre Haina Mari Lenaba Official Singi Maike Degi Fongdorakle. Kurumjari ICOM News Ming Tabir Pumnamaku Ahan Maktada Suraj Khongban Tabam na Taram Nokcheri Hauzek Mapung Oiba Pau Sangai Festival da Bom Pokai Hangani Hybrid Thread Video ama Facebook da Thagalakhibagi Thodok amaga mari leinana Aina Thinkraba Lalhodu KCP MFLG Nupi Kadarama Yauna Lubasigi Active Kadar Ahum Phare Thasigi Tangkudma Thoida Maitei Lanmi Naughty Boy Haina Leiba Facebook page amada Thagalakhiba Thread Video aduga mari leinana Manipur Police amadi Assam Rifles ki apunba kangbu amana thiba humbagi thabak chathabada hairiba miyoi ahum asi phagat pangam khibani hairi pharaba miyoi sing adudi Imphal East District ki Okram Chuthektagi Laishram Sonia Devi chahi kunthra mathoi tera sadokpam lekai dagi Salam Luanganba Meitei Atopa Meng Ibungo chahi kunithoi amadi Thobal District ki Wangjing Bazar dagi Phamdom Phampok Meitei Atopa Meng Ajay amadi Abungcha chahi kunmapal ne makhoi ahumgi manungda Phamdom Phampok Meitei Sangai Festival Manungda Hand Grenade Langsinduna Pokai Hananabagi Tausilda Chenaba Misak Amani Hairi Amaromda Thread Video Adugamari Lenana Paraba Laishram Sonia Devi Miyam Dagi Senkai Tumkai Tawudasu Chenaba Mio Yamani Taudogasiga Mari Lenana Makata na Thizinbagi Tabak Chathari Haina Police Tagi Pangba Pau Asinamakatari Mayum Bakai Maina Tumna Chakiduna Relief Camp Singda Changza Pamlauduna Ladyba Awabatarba Inmates Singna Democratic Oiba Kongjang Sangsil Lakpa Matamda Manipur Police na Minungsi Machet Amata Yaudana Sasan Puba Chaibagum Chathakiba Thawongadu Yamna Laibak Thibani Haina Shiv Sena Manipur Pradesh ki President M Tombina Nungnangba Fongdorakli Babu Parada Leba Party Asigi Office da Fongdokiba Paugi Mi Famamada Wafamasi Fongdokladuna Mahakna Makha Taraduna Hai Relief Camp Singda Leriba Irei Cha Singasi Harau Nungaibagi Relief Camp ta Leibanate Upai Leitabadagi Leibani Mamit Mamangda Masagi Mayum Makai Maina Tumna Chakraba Ichilinau Singasi Yamna Mabukning Nushina Leribani Chahi Ani Helaklaba Irangasi Ngasidi Tapna Normal Sida Hanjilaklabani Makoisu Masagi Mayum Singda Hanjilage Haibasida Kari Akaiba Wafam Yaubano Democracy Chatpalebagamada Protest over Haibasi Citizen Kudingmaki Right Ne Masagi Mayumda Changjage Haidana Protest Taurakpada Manipur Police na Chathakiba Thawongado British Loi Lengak Matamda Chatharamba Wayel Aduga Ketnaba Leitre Masimak Yamna Laibak Thibani Haina Lawi IDP Singna Thengnari Ba Awabasi Koknaba Central Lengak Nasu Internally Displaced Persons Singasibu Mapam Ahangba Singda Permanent Settlement Toba Yanaba Akaknaba Policy Program Paikat Piu IDP Singna Taliba Demand Singasi Lo na Yadaba Demand Amatanate Marambasina Makhoida Tathi Tawai Tobi Bagi Mahuta Mapi Mapa Ama Oibagi Nauyok Naukon Biduna Ningthi Jana Loina Bigadabani Haina Mahakna Makata na Fongdoki Project Tuan Periphery Yum no Sarudaba, Yum Leba, my Shaki the Ahan Bursin, the state process, central process in the Viraga. Adugi, first phase, Nathan Ahan Buruena, Boy Aduda, Yum Singo Sakamba, the Karikaina again. Why should we not come on those who say, I will get communal and India Sayum Harba, a quick crash, just division play. Cooking is a Mati Tazaramoy, Mati Nasuki Tazaramoy, Maramata, Central the Lega Sina,
हानगी फिल्म द तारतनबा संगदब होनरमुनि हाबिसे मदुबसु ओरमबे याय अदुबो मतम यामना सांगना संगबा सही होम भजलाबा मियोबि खांगि पंखगी वांगद लाबा मखोइसि युमदा जंगे सिमागी युमदा सके करी लांबो लेबसि गबा स्टेट पोस्टर लवाली तोंगी सम पायरगा अदुगा खोंपाउ कौबा चैन खनबा टियर गेस कैप्शनबा दिसेन देख तोसे नो मसी हेनबले Lengakna Sangai Festival Pangthokliba sige mayokta miyamna changsiliba khongjang asibu saugatpagi mahutta tamthina phuba cheibagi thawong sing chathakiba si tasengna laibak thibani haina Kanglei Park Students Association KSA gi President Sukham Vidyanandana phongdorakli wafam asi ngasi naurem thong laishram leirakta leiba laishram khulem leikai community hall da pangthokiba KSA gi Kunlak Suba Mapok Kumon Tharonga Mari Lenana Paumi Singa Unaba Amada Mahagna Phongdokibani Mahagna Makha Taraduna Lamdam Asida Leiriba Miyam gi sentiment Karigumba Amata Khangdana Hauzik Paliba PR Lengakna Namfuda Sangai Festival Pangthokliba si Mahiroi Lup Ama Oiriba KSA na Akan Mamongda Yaningde Manipur da Thokliba Irang Asina Mahausagum Tangdu Laitaba Fiba Mama Laklaba Matamda Sangai Festival ge Thauраmasidi Chamarak Pangthokpayai Maru Oina Kumja Lising ani kolhumdagi me ahumdagi hauraga thorakliba irang asina maram oiraga relief camp singda chahi ani makhai hena changjapam lauduna leiriba IDP singbu masagi mayumda hanjil hanba haibasina leingaki ahanba pandam oigadabani adubu handak sangai festival pangthokpa yaningde IDP sing masa masagi mayumda hanjil hanbiyu haiduna IDP kayana changsin khiba khongjang aduda security force singna tear gas kapsin ba amadi phuba cheibagi thawong chatharakhiba adu tasengna laibak thiba mani IDP singna changsin khiba khongjang da makhoina ngammi haiba matagum nupi angang singda phauba phuba cheibagi thawong chathakiba adu makhata na chatharakpa taragadi mahiroi khunai na tumina leithokloi haiki loinana ngasi KSA lingkhat khiba chahi kun mapung pharakpagi mapok kumonna lakpada lamdam asida hanagum tangdu laitaba fiba mama purakpa oiresanu haina mahaki maikaidagi yaifa pauzil supi khi ngasi gi thoramadu KSA gi founder president Thongam Ajit Kanta KSA gi hanagi president Yumnam Pradeep Kumar Thangjam Premananda Moirangthem Lakshman amadi Ningthaujam Chetan loinana KSA gi president Sukham Vidyanandana athoiba mithunglen sing oina saruk yakhi amadi Madugi Manung Channa Lamdamasi Thokliba Irang Namaram Oiraga Laikhidraba Athoba Athobi Singi Mafamda Mahiroi Lup Asigi Thomi Singna Minute Ani Tumina Leptuna Awabasu Phongdokhi Mahiroi Kumi Mata Maga Sataki Dormane IDP Singh Chanchali by the rehabilitation to Yum the Hanjan had a priority PB or the Sangai Festival City called Summer Tosuya or Humdoma later. Masiki Matanchi the IDP Singna, the Miami Matinga Lunar Sanchili, Kunjanga Sida Kogi, Madu is Sanchiliba, Yam Maram Saba Kunjanga Dubu, Equi Samo, Madu Equi Gatari Mating Pang Bagi Mahuta Haitare, Matim Pang, Habiata Di Mahuki, the Mata Equina Kui, Mayam, some support to be Bigi Mahuta, Equi Nami Matago, is that security force, central security force, no, so I remember security forcing now. Equi Kunin Sanchiliba. The Yamna Raipul Makugi demand Tanjariba, protesters sing IDP sing the Yamna Makalcha the Mongi torture Toba, Aduga Makuida, harassment Piva, Adumagi Tonga, Aduga Pig Liba, Kugi, my rushing my reader power, Kugi, Puba say, Vigi Tonga, Masi, Yamna Lavity, Masiki, Sinasumatu, Akan Mamola Kanimtawi. Chahi asigi oina satellite transmitter hablaga Tamenglong dagi thadokhiba Amar Falcon uchek ahum numit humni chupna paiduna Arabian Sea lanthok labamatungda punna numit taret nigi manungda Africa yokre hairi nakalambaromda Assam Rifles Tamenglong Forest Division amadi Rainforest Club Tamenglong na khusamna duna sinduna Amar Falcon hairiba migratory bird makhalasi ngak senduna thambagi paujel puba Amar Falcon run haiba kilometer taragi lamsang lamjel ama ngasi Tamenglong district tapang thokre miyoi kayana saruk yakhiba lamsang lam Jelasi Mapung Pana Loisilaba Matungda
Tamenglonggi Miyamgi Oiba Interactive Awareness Session Amasu Pangthoktuna Migratory Bird Singbu Ngak Senduna Thambagi Tangai Phadaba Singi Matangda Khangwinakhi Akhang Ahi Singi Matung Ina Hairiba Migratory Bird Makalasi Chahi Khudengi Siberia Amadi Mongolia Dagi China Fauduna Piraklaba Matungda Indian Ocean Amadi Arabian Sea Landuna Southern Africa Tamna Paidringai Mamangda Manipurgi Tamenglongda Chahi Khudengi Matam Kharagi Oina Chaktaba Uchek Makhal Amani Maramasina Tamenglong Hairiba Mafamasi Migratory Cycle Asigi Oina Yamna Maru Oiba Conservation Site Amani Hairi Border Security Force BSF ki taratare suba ad hoc battalion sinduna Manipur da thokliba irang asina maram oiraga lanjen naraktuna Kumbi Assembly constituency ge tongan ba mafam singda changjapam lauduna leiriba IDP singda water tank dustbin blanket amadi atei potlam sing mateng pangbibaga loinana lemna layeng bagi camp amangasi Kumbi Laisang Leikai relief camp ta pangthokre civic action program aduda Kumbi Awang High School Relief Camp, Laisemba Sanglen Relief Camp, Wangu Sabal, Kumbi Tera Kuno Primary School Relief Camp, Yaima Model School Relief Camp, Kumbi College Girls Hostel Amadi, Kumbi Laisang Leikai Community Hall the Leba, Inmate Sing the Hariba Tengbangi Potlam Sing Adu, Yentoki Bagalonena, Kumbi Gi Akoibada Ladybug Club Amadi School Karadasu, School Bag, Boy Column, Lamp Amadi, Sports Item Sing Su Kusinaki, Thauramaduda Bisnupur District SPTH Sankar Dev, Additional SPY Premjit, Kumbi Police Station ki OC Basanta, Loktak Project Laiba BSF ki Tara Suba Battalion ke Commandant NS Boparai, BSF ki Tara Tere Suba Ad hoc Battalion ke Commandant D. Peter, Assistant Commandant Lakshman, Atay Officer Singamadi Kumbi Assembly Constituency ki MLA ki PRO Y Manimuhon Amadi Romesh Su Saryaki. Tengbang asiga mari lainana BSF ki tara tare sube ad hoc battalion ke commandant D. Peter na phongdo khibada relief camp ta leiriba awab nanglaba IDP singda mateng piraga amadana pidaba haibasi nungaite maramaduna potlam singase yamba yamdaba inmate singda khara yanaduna pibani masida miyamna su warau bidanaba haizaki Ngasigi medical camp atuda BSF ki Dr. Rani Amadi Kumbi PHC ki MO in charge Dr. Biswajit na tongan ba relief camp singda ki lagpa inmate chani ga kuntaruk romda lemna ana layeng bagi khudong chaba phanghan ki amadi hidak langthak singsu lemna piki November gi tang kunmari dagi hauraga kunipal fauba pangthok liba Sangai Film Festival gi ngasi mari ni chanba nimitta Manipur State Film Development Society gi holda tongan ba film mari utkhre Tusar Nongthombamna direction piba short film Delusional Decays Manoranjan Longzamna direction piba film Langoi Kumja Lisingani Kulhumdoi Lisingani Kulmarigi MSFA winner Ranajit Rena direction piba minute Humpudra Sangba Bengali film Dolls Do Not Die Amadi Laimayum Surjakanta Sharmana direction piba film Hayengna Kanagino Hairiba film singasi utki Sangai Film Festival asigi marini chanba numit asigi paudam ama Ay nisitayang mum nga sige paudam zari asi ay hang laser from asi MSFDS Sangai Festival ga marilay na numit marini chanba film festival pangtok chaba mafam dani adubu hauzik lay ba mafam asi hana mamang jahida aduk yamna tilambam yam adu handak jahida di hanthai haina asuki matik jathari ba crisis asina maram oiraga meeting de haidana paudam zari Raising and accelerating of MSME performance RAM scheme gi makhada awareness kam Udhyam registration drive among asi Thawal district ke Hairok part 1 da leiba Laikol Maning community hall da pangthokre registration drive aduda Thawal district ke LDM Dr. Maitram Uttam Luang Thawal amadi Kakching DIC gi general manager Soibam Navakunja Thawal district
Fasai Food Safety Officer Athokpam Brajendra amadi Development Officer Oinam Devena Mathang Sitna Athoiba Mithung Thoramapu Akhanaba Mithung amadi Resource Person Oina Saruk Yaki Thoramgi Saruk ama Oina Maru Oiba Mithung Len amadi Resource Person Singna Miyamda Udyam Registration gi maramda amadi Masigi Kanaba Kayagi Matangda Wafam Kaya Fongdoktuna Punna Khaminaki Government की गाइडलाइन की मतलब चथरक प्रोग्राम मसी भगोले में चथरली अदुना मसी के काना बसे कोई की स्कीम गवर्नमेंट ऑफ इंडिया ने पिरप स्कीम सिंह सिदा मसी उधम रिसर्च याव जगदी एप्लीकेशन म बगिया रोई दबा अदुना मरम मरकांदा मसी चथरब यादबा मोइना चंचलकने अदुगा असी स्कीम से हाना लेबे स्कीम लैरे हाना दियाशिना दिन तो स्कीम से PMCP ले रहे PMFME ले रहे PMP सक्राम ले रहे उन्नति ले रहे रेम में बस स्कीम्स की मखादा मतंग लाके उन्ना उधम रिजर्वेशन ट्रैप ले रहे आदेगी 2% इंटरेस्ट सबवेंशन अमसु अनोबा अमसु लाए अदुन एंटरप्रेन्योर्स सिंगम मसिगे मागे पूरू रिबा लोन बैंक की लोन लो रिबा सिंसिगे इंटरेस्ट से मसी 2% से गवर्नमेंट ऑफ इंडिया ने पीबी गनी अदुगा मसी तसे नमो मसी सब्सिडी हुआ स्कीम सिंगदी मसी यादे मसी लाख मरी भावदा पीगनी लाख मरी भाव लोबदा मसी 2022 दगिना 2027 लेगनी Mahiroi Khunai Chang Thokpa Luchingba Oibiramba Babupara Jiribamdagi Mainam Joy Mongol Namasagi Anaba Amadagi Manung Matam Chadana Lekhidabada All Manipur Students Union MSUGI Maikidagi Awaba Fungdorakli MSUGI Assistant Publicity and Information Secretary Ngangom Nihena Thadoropa Cherol Amanahai Masagi Anaba Amadagi Leikhidraba Babupara Jiribamdagi Mainam Joy Mongolasi Mahiroi Khunai Gidamak Hiram Kayada Mang Thaduna Chen Chongbiramba Mahiroi Singi Luchingba Amani MSU Jiribam Branch ki Oinasu Finance Secretary gi Thaugai Su Puramba Misak Amani Loinana Manung Matam Chadana Leikhidraba Mainam Joy Mongol gi Imung Manungna Nanghoriba Awabadasu MSU gi Maikaidagi Saruk Yari Hainasu Cherolasina Khangalakli All Assam Manipuri Women Maira Paibi Coordination Committee in Sindhuna December Tarani Thoida Pangthokadaba Marfu Taruk Suba Nupi Lal Ningsing Thoram Silchar Ramnagar Berakhalna Yumbu Oiduna Berakhalda Pangthok Lagani Hairi Ningsing Thoramasi Pangthok Naba Coordination Committee Asigi Central Committee gi President Konjengbam Ongbi Aruna Devi Amadi Vice President Khaidem Ongbi Bebabati gi Miyek Makhada Ramnagar gi Khungang Manga Tuko Berakhal Khelma Lama Amadi Rangir Khalna Chingbagi Maira Paibi Singi Oiba Reception Committee Amasu Same Kre Reception Committee Asigi Maru Oiba Thau Pugadaba Singdi Chairperson Oinam Ongbi Ibemlei Vice Chairperson Ani Irungbam Supriya Singha Amasung Uzoini Sharma Convener Konsam Ongbi Rambha Devi Joint Convener Khaidem Ongbi Debrani Amasung Treasurer Yengkhom Ongbi Pranita Singhani Thoramasigi Damakta All Assam Manipuri Women Maira Paibi Coordination Committee Central Committee ki Vice President Khaidem Ongbi Bhemba Batiam the Reception Committee ki Chairperson Oinam Ongbi Ibemlaina Leibak Miyam da Thoramasida Saru Yabinaba Media gi Thongda Pauzelakli All Assam Women Maira Paibi Coordination Committee ki Yang Makhada Silchar Division gi Khun Tarahundaina Khanana Raba Matunda Marfu Taruk Suba Nupilal Nising Thoram Asi Pangthong Nabagi Damakta Reception Committee Ama Same Ki Ramnagar Khalmagi Hari Mandir da Reception Committee ki Chairperson Dagi Niyam da Piba Paujalama Lomi Nasimaya Sahi Khudung Pangthok Pagum Ekoi Nupilal Observation de Ramnagar gi Khulbangana Punna Tuko Khema Berakhal Lama Ramikal Punna Mapam Berakhal da Oiraga Jumbu Oiduna Pangthok Sargadauri Hai riba Thoramasida London Lalai riba Ipai Isini now like Rupuna Makna Masung Mara Paibi Lupuna Nalakiduna Hai riba Kugi Thoramasibo Mapung Pahan Bimagitamakta Hanna Hanna Mixingari
Lagliba December ki tang tara mapal dagi kulhumdoi fawba Uttarakhand ki Rudrapurda pangthokadaba Humputra Tare Suba Senior Yankhe Mari Suba Junior Amadi Nifu Suba Sub Junior National Track Cycling Championship Singda Sarugyanabagi Selection Trial Khuman Lampaki Cycle Velodrome da Lagliba November ki tang kuntragi ayuk pung tare tagi hauragani haina Manipur Olympic Association ki maike dagi khanghalakli Senior Junior Amadi Sub Junior Kanglup ki cyclist singna numit asigi ayuk pung taruk makhai gi mamangda Khuman Lampaki Cycle Velodrome da laktuna masa masagi original Aadhaar card amadi photocopy amamamga loinana report tauna basu khangalakli loisilakpada maroiba pau amuk hana Sangai Festival manungda bomb pokai hangani haiba thread video amaga mari leinana nupi kadar ama yauna KCP MFL gi active kadar hum phare IDP singbu tathi tawoina tawibagi mahutta makhoi gi resettlement gi damakta policy program pangthok piyo haina Shiv Sena Manipur Pradesh ki President M Tombina appeal tawrakli amadi chahi asigi oina satellite transmitter haplaga thadok khiba Amar Falcon ahum numit taret ni gi manungda Africa yaukhre haina mari leinaba officials singi maike digi phongdorakli Hauzik yo nedi ISCOM news na pizza ba Manipuri pau matangan selo shinjari ming tabir ba singbo amuk kahana khurumjari